ꯃꯃꯥꯅ ꯎꯕꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯕ ꯑꯣꯏꯔꯣ ꯅꯪꯅ ꯉꯁꯤ ꯎꯔꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯅꯤ ꯊꯥꯖꯗꯦ ꯑꯐꯕꯗ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯅ ꯑꯐꯕ ꯑꯣꯏꯔꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯦꯟꯅ ꯋꯥꯡꯈꯠꯂꯣ ꯃꯌꯥꯝ ꯕꯕꯥ ꯋꯤꯜ ꯆꯤꯌꯔ ꯌꯧꯔꯦ ꯕꯕꯥ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯗꯕꯅꯤ ꯑꯣꯇꯤꯒ ꯂꯣꯏ ꯁꯤꯗ ꯇꯧ ꯌꯥꯔꯗꯕꯅꯤ ꯑꯗꯨꯒꯅꯦ ꯕꯕꯥ ꯁꯤꯗꯩꯗꯨ ꯃꯃꯥꯏ ꯂꯩꯒꯦ ꯍꯥꯏꯗꯤꯀꯣ ꯁꯤꯁꯦ ꯆꯞꯁꯤꯜꯂꯣ ꯁꯤ ꯆꯞꯁꯤꯜꯂꯣꯕꯀꯣ ꯁꯤ ꯏꯟꯒꯅꯣꯕꯀꯣ ꯁꯣꯟꯒꯤꯁꯦ illo ꯁꯣꯟꯒꯤꯁꯦ illoꯕꯗꯣ ꯂꯩꯔꯛꯀꯅꯦꯕ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯦꯀꯣ ꯃꯅꯤꯡꯗ ꯑꯃꯨꯛꯀ ꯈꯤꯇꯪ 인ꯊꯣꯔꯛꯑꯣ ꯑꯗꯨꯒ ꯑꯁꯣꯟꯒꯤꯗ ꯑꯃꯨꯛꯀ ꯆꯞꯄꯣꯕ ꯑꯗꯨꯒ ꯑꯃꯗ ꯂꯩꯊꯣꯔꯛꯑꯣ 야니 hujikne baba asim ka chapo ko adugo songi je illo adugo dum lei choro kaneba dum aro bai na du haje di kisida ai isa photo dau se ma thikram se ai se kariya tar kam ning ba phang khang nasa ko ya ji di ko na photina ale jo ko sile ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯅꯣꯏꯅꯤꯗ ꯂꯩ ꯍꯥꯏꯅ ꯌꯥꯝ ꯕꯕꯥꯒ ꯂꯩꯔꯝꯕꯗꯣ ꯃꯃꯥ ꯈꯛꯇꯪ ꯂꯩꯕꯅꯤꯅꯅꯦ ꯋꯥꯈꯜꯁꯤ ꯍꯥꯏꯗꯤ ꯅꯠꯇꯕ ꯋꯥꯈꯜꯁꯤ ꯌꯥꯝ ꯈꯜꯂꯨꯔꯦ ꯍꯥꯏꯕ ꯁꯤꯗꯁꯤꯗ ꯑꯃꯨꯛ ꯈꯜꯂꯨꯔꯦꯕ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯕꯁꯤꯗ ꯑꯅꯤ ꯁꯤꯃꯤꯟꯅꯕꯁꯤ ꯑꯃ ꯍꯤꯡꯍꯧꯕꯁꯤ ꯅꯣꯏ ꯕꯕꯥ ꯃꯊꯟꯗꯒ ꯍꯤꯡꯍꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯒ ꯋꯥꯈꯜꯁꯤ ꯌꯥꯝ ꯈꯟꯗꯦ ꯏꯆꯥ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅꯅꯦ ꯀꯔꯝꯕ ꯃꯇꯝꯗ ꯎꯕ ꯐꯪꯖꯗꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯦ ꯇꯥꯏꯕꯪꯁꯤꯗ ꯑꯃ ꯐꯥꯎꯅꯔꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯏꯆꯥꯅꯅꯦ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯑꯐꯕꯗ ꯑꯣꯏꯌꯣ ꯑꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯗ ꯑꯣꯏꯔꯣ ꯇꯧ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛ yorokpa ya song mang na aidi purat amma makai dan da adu kaino khut mun da na ma chiche khut adu mun da na bara chiche na bhabi chalo chiche mayam ngasi Sunday ni aduga aina haigibaduni maninga wheelchair leirasi chiche khoigi group aduna wheelchair je adi pangbi badi hai tara baba gi dangtana aina haibadagi wheelchair ji ju yam phai yam strong oi yam afaba brand ni hai tara chalo moi khangamo aduna yam harao hai tara baba na samaina wheelchair tongaga chatpa ngamgani hana khanbada ko aduna chiche khoi group si uthaga ta bangamde ai go loina surya yaure somna surya sai to biro siba hai to biro asmai dawna khoi chatlaga ko chiche khoi group member je loina mak sudre maramdi sangba aduga deba garba chanaba adumai thokpa aduna chiche khoi group member anim dang yaur go su potse ai thokri ga da piramasi hana mama baba khoi manak ta chali aduna mama bang ai biramo achanu pana chiche khoi group te ki tawro wheelchair bang ni habido silani yaurani aduga baba nang nungai ra da bani uchi adudi ngam mongsanga yauraga makha ta chara asoni aina sida huji wheelchair je thangdage tawkanda ima khara je ayu khangle ramba ꯈꯪꯉꯦ ꯍꯥꯏꯕ ꯐꯣꯟꯗ ꯑꯗꯨꯝ ꯎꯏ ꯍꯥꯏꯕ 세마 하유세 마마나 우보다ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯁꯤ ꯅꯨꯡꯁꯥꯕ ꯑꯣꯏꯔꯣ ꯅꯪꯅ ꯉꯁꯤ ꯎꯔꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯅꯤ ꯊꯥꯖꯗꯦ ꯑꯐꯕꯗ ꯑꯣꯏꯔꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯅ ꯑꯐꯕ ꯑꯣꯏꯔꯣ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯦꯟꯅ ꯋꯥꯡꯈꯠꯂꯣ ꯃꯌꯥꯝ ꯃꯤꯃꯥꯟꯅꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯋꯥꯡꯅ ꯑꯩꯈꯣꯏꯅ ꯌꯦꯡꯉꯤꯕꯅꯦꯕ ꯐꯣꯟꯁꯤꯗ ꯅꯨꯡꯁꯤꯗꯅ ꯗꯥꯎ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥ ꯈꯣꯏꯅ ꯑꯩꯅ ꯀꯨꯝꯒꯦ ꯇꯧꯀꯥꯟꯗ ꯍꯦꯛꯇ ꯊꯦꯡꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯎꯔꯤꯅꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯈꯣꯠꯂꯛꯇꯦꯅ ꯗꯗꯥ ꯁꯤ ꯊꯥꯡꯅꯕꯤꯔꯣ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯅꯤ ꯒꯥꯏꯁꯦ ꯈꯜꯂꯨꯗꯦ ꯍꯥꯏꯕ ꯍꯥꯎ ꯗꯣꯀꯂꯥꯗꯒꯤꯅꯤ ꯑꯁ ꯏꯃꯥꯗꯤ ꯐꯟ ꯈꯪꯅꯦꯃꯦ ꯑꯣ ꯃꯃꯥꯒꯤ ꯃꯄꯥꯝꯅꯦꯕ ꯀꯩꯅꯣꯅ ꯃꯥꯁꯨꯔꯥꯅ ꯗꯣꯀꯂꯥꯗꯒꯤ ꯁꯛꯀꯁꯤ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏꯕ
야 레라모 콜 포토나 뭐 기게 두고 야 민나더나 hoi 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 leiramge ai mama khoi da si wheelchair baba ge yelamge aduga dum hakki ho ma khoi hoi kanam da leithabna masana ba tam khalal le na 민찬들아 거기 다 비로 changu ge koi ma hoi 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 mayam imam yam le nu sidra ma ai khang le ma da gi ngak tang khak moi ga wai sana re ngasidi cameraman afawa sebana na nambi ri ole moi de ba da ye maksa imung dok imung dok imung lang ta na mo de ni baba wheelchair yau de baba sing nuai de ot ti ga loi si de tau ya dam Sijina sit mana di putih tong yo kan khong thầm nó vậy chỉ là thô cả chỉ chứ mà khác thì hiện nó bao nhiêu mà này mà nó phần nó bao nhiêu phần sao nó chỉ là không nó hàm nhưng mà có mà nếu mà hàm mà tụi con nó phụ thuộc kia này không tụi xin là hay là cắn hàn vào này nào có gì cái đó xếp ta tạm ôi gì giao lại rồi nó à đấy mà thật tôi có xịt tạp trên bị rồi là thuốc nó phải nhớ đâu try đâu thôi I don't know gì là oh break nih break oh iya satu nanya 시즌은 배너나 브레이크 되나? 오, 또 엄마 시즌은 거. ini break. 아, 상거 말이야.
ꯑꯩ ꯄꯥꯏꯔꯕ꯭ꯔꯥ ꯗꯗꯥ ꯈꯔ ꯁꯞꯄꯣꯔꯠ ꯇꯧ ꯑꯩ ꯄꯥꯏꯒꯦ ꯑꯩ ꯄꯥꯏꯒꯦ ꯑꯩꯅ ꯑꯗꯨꯝ ꯁꯨꯝ ꯄꯥꯏꯈꯤꯕꯒꯤ ꯈꯨꯠꯂꯣꯏꯈꯤꯕꯒꯤ ꯀꯩꯅꯣꯗ ꯊꯦꯡꯒꯦ ꯀꯩꯅꯣ ꯁꯦ 이거 코 말고 내가 순간 다녀지가 스티비가 많이 났다 공 담mam도 그리고 벨 소리는 하는 쭉시벨 레벨 아 시는 북도 바로 발롱 벨라 파는 라기 랭징 돌아 녹지기 돌아가 꽃도 와 밥 내들어 더 쉬어야지 하나 지기시 빠이라가 더 그거 많이도 콘에 있는 데 전에 봐봐 아이들 뭐 마이레 속는 보여 되고 손기도 빠이나 손기 전에 레비우 보고 그리고 손을 레게 되고 손이를 빠이 손이를 레 와시 인바가나 시 인바가나 아무만 사나고 보고 시 한년 이제 시 양해 되다냐 시 전에 거 이거 와서 또 아니면 또 시시 아니면 브레이크 파도 있는 거 시잖아 아니면 가요 맞다 파리나 하면 되네 봐 그다 봐 아한만이나 거 가라 안강이 와가지고 아두가네 봐봐 시대도 마마 레게 해야 되고 시제 잡실로 시 잡실로 보고 시 인간으로 보고 손기지 일로 손기지 일로부터 레레카네 레레파라 레레고 만닝담과 기장 인도로 아두가 손기담과 잡고 아두가 아무도 레처로 야니 호직네 봐봐 아심과 잡고 보고 아두가 손기지 일로 아두가 좀 레처로 가네 좀 레처로 가네 아시지 잡배나 간다래 거 봐. 더러 해라 가니 봐. 아이제 더러 아두다 다 올려면 되냐고. 지금 봐봐 손을 레이게도 보이 되고 시 봐요. 시 잡고 아무도 레이로. 깔라까니 봐봐 깔라까니 봐. 하이디 후지 마빵한도 하우도 봐이니 봐. 더러 봐봐 마빵한 얌 나까니 콧도. 가다니 마빵한 거 독다래. 어이. 아도 많이 떠오르가 손을 레이 소리에 나고 시즌에 잡고 봐. 아무도 레이로 봐. 아무도 레이로요. 아무도 레이로. 반박이네. 영도도 안 돼. 아니 시 가자가시는 서마이 좀 레이거니 봐. 시 파다 뭐라고. 레이거니. 야니 봐봐 보타. 그지 팟라오네. 그 लपोई असंग में तो खुदम चिल्ले मुल्हन याद ओमगा तब न मुंदे अदवान तब न हाई रखनी बाबा सोन लेगे तो वो देखो बाबा सीजे करने तब सिलो सीजे चका देने ते सीधे तब सिलो अदुगा सोन की सीजे ले लो समाई ले रखा पंद्रह पे खाएगा बा इतना हम कसाई बक्सा 손을 레이 속아도 보이지 손기를 파르가 아돈기 작가드는 레이로 사람은 뭐죠? 이 사람들이 자디 아들 레이보고 아두나 아이나 지체 거기 그룹세 모이다 모이 아듬 하이디 아와와 타바싱다 모이 아마니 모이 그룹 멤버 가이나 좀 하이디 감자바 카라고 모이줄 레이바 나티바 누시드나 아와와 타바싱다 모이 마팅 아듬 angam mapta wei bako moi je adamai ta una ai je thengna badagi kise khoi group se na hai bani bako baba ma lei baba da wheelchair ma pibi rakadi yam nungai ni baba da se par phakta hai badagi kise khoi group na wheelchair je lei bi raga samaina baba ji dong pang je bani hai batare ai di nusi dana baba mak ni khanna moi je ko baba nga si wheelchair phange
ꯇꯣꯡꯉꯦꯀꯣ ꯕꯕꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯨ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯀꯩꯅꯣ ꯇꯧꯔꯤ ꯐꯥꯎꯔꯤ ꯐꯥꯎꯔꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯝꯕꯗꯣ ꯅꯥꯗ ꯑꯩꯒꯤ ꯃꯍꯨꯠꯁꯨ ꯁꯤꯟꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯁꯨ ꯂꯩꯇꯕꯅꯤ나 ꯅꯃꯥꯁꯤꯒ ꯑꯩꯁꯤꯒ ꯀꯩꯅꯣ ꯇꯧꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯑꯃ ꯇꯥꯗꯅ ꯂꯩꯔꯝꯃꯕꯅꯦꯕ ꯑꯗꯣ ꯏꯆꯥꯁꯤꯡꯁꯤꯅ ꯍꯨꯏꯜ ꯆꯤꯌꯥꯔꯁꯦ ꯄꯤꯕꯤꯕꯗꯒꯤ ꯑꯩ ꯈꯤꯇꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯤ ꯈꯔ ꯉꯝꯃꯗ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝ ꯉꯝꯃꯛꯇꯣꯏꯅꯤ ꯕꯕꯥ ꯉꯁꯤꯗꯤ ꯑꯍꯥꯟꯕꯅꯤ ꯉꯁꯤ ꯑꯍꯥꯟꯕꯗꯅ ꯕꯕꯥꯅ ꯍꯥꯏꯐꯦꯠ ꯇꯧꯔꯒ ꯉꯝꯃꯛꯏꯗꯣ ꯊꯥ ꯑꯃꯅꯤꯗꯗꯤ ꯕꯕꯥ ꯃꯌꯥꯝ ꯉꯝꯃꯅꯤ ꯈꯨꯠꯇꯨꯁꯨ ꯀꯟꯗ꯭ꯔꯤꯗꯣ ꯑꯁꯤ ꯃꯄꯥꯡꯒꯜ ꯄꯤꯔꯛꯄꯗ ꯉꯝꯃꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯩꯁꯨ ꯊꯦꯡꯅꯔꯦ ꯉꯁꯤꯀꯣ ꯃꯃꯥꯡ ꯂꯥꯛꯄꯗꯤ ꯊꯦꯡꯅꯕꯗꯒꯤ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯕꯗ ꯃꯌꯥꯝ ꯑꯩꯁꯨ ꯁꯨꯡꯈꯪ ꯈꯪꯅꯗꯦ ꯑꯗꯨꯒ ꯑꯩꯅ ꯔꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯑꯩ ꯚꯔꯥꯒꯤ ꯑꯗꯩꯗꯤ ꯒꯥꯔꯤ ꯊꯧꯗꯣꯛ ꯊꯧꯖꯤꯟꯒꯤ ꯑꯩꯅ ꯄꯥꯝꯕ ꯊꯕꯛꯇꯣ ꯆꯤꯆꯦ ꯑꯩꯈꯣꯏꯁꯨ ꯎꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯎꯔꯤꯁꯤꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯣ ꯁꯤꯗ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯐꯤꯠ ꯀꯩꯝꯇ ꯂꯩꯇꯦ ꯕꯠ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇꯅꯅꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯣꯁꯦꯜ ꯋꯥꯔꯛꯁꯦ ꯑꯗ ꯑꯩꯉꯣꯟꯗꯁꯨ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅ ꯑꯩꯉꯣꯟꯗꯁꯨ ꯄꯥꯡꯕꯤꯈꯤꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯁꯨꯕꯤꯙꯥ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯊꯧꯕ ꯈꯣꯠꯄ ꯊꯥꯎ ꯅꯨꯡ ꯍꯥꯟꯕ ꯈꯣꯠꯄꯗꯣ ꯑꯗꯨꯃꯥꯏꯅ ꯈꯪꯕꯗꯒꯤ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯈꯪꯅꯕꯗꯒꯤ ꯉꯁꯤꯗꯤ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯇꯧꯅ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯇꯧꯅ ꯑꯗꯨ ꯒ꯭ꯔꯨꯞꯇꯒꯤ ꯗꯗꯥ ꯌꯥꯎꯏ ꯑꯗꯨꯒ ꯉꯁꯤ ꯃꯦꯝꯕꯔ ꯑꯅꯝꯕ ꯊꯕꯛ ꯆꯤꯟꯅꯕꯒꯤ ꯂꯣꯏ ꯁꯨꯕ ꯉꯝꯗꯕꯅꯤꯀꯣ ꯕꯕꯥ ꯆꯤꯆꯦ ꯑꯅꯤꯈꯛꯀ ꯗꯗꯥꯒ ꯂꯥꯛꯏ ꯗꯗꯥꯗꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯃꯤꯟꯅꯒꯦ ꯒ꯭ꯔꯨꯞꯁꯦ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯇꯧꯕꯤꯕꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯃꯤꯡꯅꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯂꯩꯇ ꯂꯥꯏꯔꯕꯗ ꯗꯗꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯊꯣꯛꯄꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯗꯗꯥꯗꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯅꯤꯡꯉꯤ ꯁ꯭ꯇꯥꯔꯠ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄ ꯀꯥꯟꯗ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔ ꯗꯦꯠ 30ꯗꯒꯤ ꯑꯩꯈꯣꯏꯁꯦ ꯐꯣꯔꯝ ꯇꯧꯕ ꯍꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯝꯅ ꯃꯦꯝꯕꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝꯗꯦ ꯑꯩꯈꯣꯏ ꯅꯤꯐꯨ 40ꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ 40ꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯦ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯂꯦꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯀꯤ ꯃꯃꯤꯡꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯪꯂꯩꯆꯥꯒꯤ ꯃꯄꯥꯔꯤ ꯇꯦꯡꯕꯥꯡ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯑꯩꯈꯣꯏ ꯐꯣꯔꯝ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯣꯔꯝ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯃꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯋꯥꯕ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯃꯣꯏꯗꯁꯨꯀꯣ ꯑꯗꯣ ꯃꯣꯏꯗꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯤꯕꯀꯣ ꯂꯦꯞꯇꯅ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯅꯁꯨ ꯂꯩꯔꯤ ꯃꯇꯦꯡꯁꯦ ꯑꯗꯣ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏꯒꯨꯝꯕ ꯃꯌꯥꯝꯗꯁꯨ ꯀꯣ ꯑꯗꯒꯤ ꯁꯤ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯍꯟꯗꯕꯨ ꯑꯣꯏꯔꯣ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯣꯡ ꯅꯨꯡꯁꯤꯠꯅ ꯑꯗꯒꯤ ꯑꯋꯥꯅ ꯇꯥꯔꯕ ꯑꯗꯒꯤ ꯂꯦꯟꯅ ꯁꯣꯛꯍꯜꯂꯕ ꯀꯩꯗꯧꯕ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤꯁꯨꯀꯣ ꯑꯩꯈꯣꯏ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯒꯦꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯃꯇꯨꯡ ꯇꯥꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤ ꯃꯦꯝꯕꯔ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯗ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯃ ꯂꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇ ꯅꯤꯗꯕꯤꯗꯀꯣ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡꯃꯟꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏ ꯄꯥꯡꯖꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡ ꯇꯥꯕꯁꯨ ꯄꯥꯡꯈꯤꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯨꯏꯜ ꯆꯤꯌꯥꯔ ꯄꯤꯔꯤꯁꯤꯁꯨ ꯄꯥꯕꯨꯡ ꯅꯆꯥ ꯍꯣꯏꯗꯁꯨ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯕꯅꯦ ꯄꯥꯕꯨꯡꯒꯤ ꯑꯩꯈꯣꯏꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯉꯁꯤ ꯍꯨꯏꯜ ꯆꯤꯌꯥꯔ ꯄꯤꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯇꯩ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏ ꯁꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯦ ꯇꯧꯕ ꯀꯥꯟꯗ ꯄꯩꯁꯥ ꯑꯣꯏꯅ ꯁꯦꯜ ꯑꯣꯏꯅ ꯄꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯦꯞꯄꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯄꯨꯊꯤꯅꯥꯎꯒꯤ ꯑꯩꯈꯣꯏꯗ ꯃꯥꯒꯤ ꯊꯦꯡꯅꯖꯕꯗꯒꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯄꯗꯨꯗꯀꯣ ꯃꯥꯒ ꯁꯥꯟꯅꯖꯔꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯁꯤꯒꯤ ꯍꯨꯏꯜ ꯆꯤꯌꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯗ ꯃꯇꯦꯡ ꯇꯧꯕ ꯉꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯏꯅꯥꯎꯁꯨ ꯑꯩꯅ ꯍꯌꯦꯡ ꯍꯥꯏꯇꯥꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯇ ꯏꯅꯥꯎꯁꯨ ꯌꯥꯏꯐꯕꯗ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯍꯥꯏꯗꯤꯀꯣ ꯏꯁꯥꯒꯤ ꯑꯋꯥꯕ ꯂꯣꯏꯅꯃꯛꯀꯤ ꯂꯩꯅꯩꯅꯤꯀꯣ ꯑꯦꯕ꯭ꯔꯤ ꯐꯦꯃꯤꯂꯤꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯆꯤꯆꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯁꯨ ꯂꯩꯀꯣ ꯃꯅꯣꯔꯟꯖꯟ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯨꯁꯨ ꯅꯨꯡꯁꯤ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯩꯇ꯭ꯔꯁꯨ ꯑꯥꯗ ꯂꯩꯔꯁꯨ ꯑꯩꯅ ꯐꯣꯟꯗꯪ ꯇꯧꯈꯤꯕꯗ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯕꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯕꯕꯥ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯌꯥꯝ ꯈꯪꯅꯔꯦꯀꯣ ꯕꯕꯥ ꯍꯧꯖꯤꯛ ꯀꯩꯝꯇ ꯌꯥꯝ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯇꯥꯔꯛꯄ ꯀꯥꯟꯗ ꯅꯆꯥꯁꯤꯡꯗ ꯑꯗꯨꯝ ꯑꯗꯨꯒ ꯑꯩꯅ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯑꯩ ꯏꯁꯥꯁꯨ ꯃꯣꯏꯒ ꯆꯠꯄꯗ ꯌꯥꯎꯖꯔꯦ ꯏꯆꯥ ꯊꯣꯏꯕꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯏꯆꯥ ꯊꯣꯏꯕꯤ ꯃꯇꯥꯡꯗꯁꯨ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅ ꯆꯠꯂꯒ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄꯁꯨ ꯀ꯭ꯋꯥ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯏꯆꯟ ꯑꯃꯒꯤ ꯃꯇꯥꯡꯗꯁꯨ ꯆꯠꯂꯤ ꯑꯩꯁꯨ ꯌꯥꯎꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯄꯨꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯅ ꯆꯠꯂꯒ ꯃꯣꯏꯒ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯣꯞꯄꯒꯤꯗꯃꯛꯇꯅ ꯈꯟꯕꯤꯕ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯅ ꯗꯗꯥ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇꯁꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯅꯪꯁꯨ ꯂꯥꯛꯑꯣ ꯋꯥꯍꯩ ꯈꯤꯇꯪ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯣꯔꯗ ꯇꯥꯔꯕ ꯁꯤꯗꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜ ꯂꯃꯟ ꯀꯣ ꯑꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯃꯄꯥ ꯃꯌꯥꯝꯒꯤꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯈꯤꯅꯦꯕ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯀꯣ
ꯑꯗꯨ ꯍꯦꯟꯅꯁꯨ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯨꯕꯗꯀꯣ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯪꯒꯣꯜ ꯑꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤꯌꯨ ꯃꯇꯝ ꯃꯇꯝ ꯁꯥꯡꯅꯁꯨ ꯁꯦꯕꯥꯁꯦ ꯇꯧꯕ ꯉꯝꯕꯤꯌꯨ ꯑꯣꯏꯅ ꯃꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯉꯝꯖꯒꯦ ꯑꯩꯈꯣꯏꯁꯨ ꯄꯥꯕꯨꯡꯒꯤ ꯊꯧꯖꯥꯜꯗꯒꯤꯀꯣ ꯑꯩꯈꯣꯏꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯦ ꯑꯗꯨꯝ ꯍꯦꯟꯅ ꯁꯨꯝ ꯆꯥꯎꯅ ꯇꯧꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯄꯥꯕꯨꯡꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨꯀꯣ ꯍꯥꯏꯕꯗꯤ ꯁꯤꯗꯗꯤ ꯍꯦꯟꯅ ꯋꯥꯁꯜꯂꯛꯄ ꯑꯋꯥꯕ ꯇꯥꯔꯛꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯑꯋꯥꯕꯁꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯉꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯄꯥꯕꯨꯡꯒꯤꯁꯨ ꯑꯗꯨꯝ ꯇꯧꯕꯤꯅꯤ ꯑꯔꯣꯏꯕ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯑꯩ ꯏꯆꯥ ꯐꯣꯔꯇꯤꯅꯥꯎꯁꯦ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯞꯅꯤꯡꯕꯅ ꯄꯥꯕꯨꯡ ꯈꯪꯒꯅ ꯀꯩꯝ ꯅꯁꯥꯅ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯌꯥꯝꯅꯁꯤꯗꯤ ꯄꯥꯕꯨꯡꯅ ꯐꯣꯔꯇꯤꯅꯥꯎ ꯑꯥ ꯂꯩꯖꯔꯁꯨ ꯑꯩꯈꯣꯏ ꯁꯤ ꯂꯩꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯐꯣꯔꯇꯤꯅꯥꯎ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯐꯣꯔꯇꯤꯅꯥꯎ ꯆꯞ ꯃꯥꯟꯅꯩ ꯑꯃꯠꯇ ꯈꯜꯂꯦ ꯁꯨꯝ ꯋꯥꯈꯜ ꯑꯍꯥꯟꯕ ꯍꯥꯏꯅꯤꯡꯕꯅ ꯈꯔꯥꯎꯗꯤ ꯄꯜꯂꯦ ꯄꯤꯅ ꯄꯜꯂꯦ ꯑꯗꯨ ꯇꯧꯔ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯆꯥ ꯂꯩꯁꯤꯗꯤ ꯄꯥꯕꯨꯡꯒꯤ ꯋꯥꯔꯛꯄ ꯀꯩꯅꯣ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯈꯤꯒꯦ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯅꯤ ꯏꯆꯥꯁꯤꯡꯁꯤꯅ ꯏꯃꯥꯒ ꯕꯕꯥꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤꯅꯦ ꯏꯃꯥꯁꯨ ꯋꯥꯔꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯕꯕꯥꯒ ꯃꯃꯥꯒꯇꯪ ꯂꯩꯕꯅꯤꯅꯅꯦ ꯋꯥꯈꯜꯁꯤ ꯍꯥꯏꯗꯤ ꯅꯠꯇꯕ ꯋꯥꯈꯜꯁꯤ ꯌꯥꯝ ꯈꯜꯂꯨꯔꯦ ꯍꯥꯏꯕ ꯁꯤꯗꯁꯤꯗ ꯑꯃꯨꯛ ꯈꯜꯂꯨꯔꯦꯕ ꯑꯗꯩ ꯀꯩꯒꯨꯝꯕ ꯑꯩꯅ ꯁꯤꯕꯁꯤꯗ ꯑꯅꯤ ꯁꯤꯃꯤꯟꯅꯕꯁꯤ ꯑꯃ ꯍꯤꯡꯍꯧꯕꯁꯤ ꯅꯣꯏ ꯕꯕꯥ ꯃꯊꯟꯇꯒ ꯍꯤꯡꯍꯧꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕꯒ ꯋꯥꯈꯜꯁꯤ ꯌꯥꯝ ꯈꯟꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯁꯤꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯟꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯤꯡꯉꯒꯦ ꯑꯄꯣꯛꯄ ꯏꯆꯥꯗꯅ ꯏꯆꯥ ꯅꯠꯇꯦ ꯏꯆꯥ ꯃꯌꯥꯝ ꯂꯩꯗ ꯈꯟꯕꯗ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯁꯤꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯡꯉꯥꯏꯅꯤꯡꯕ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯑꯦ ꯍꯣꯏ ꯑꯗꯨꯅ ꯋꯤꯜ ꯆꯤꯌꯔꯁꯦ ꯃꯃꯥꯁꯨ ꯍꯥꯏꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅꯀꯣ ꯈꯔ ꯁꯦꯟꯅꯕꯗꯣ ꯇꯝ ꯍꯩꯔꯛꯀꯅꯤ ꯑꯗꯩ ꯌꯥꯝ ꯍꯊꯨꯔꯥꯡꯁꯨ ꯇꯧꯁꯤꯟꯕꯤꯒꯅꯨ ꯀꯩꯒꯤꯅꯣꯗꯤ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯂꯥꯎꯅ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯂꯥꯛꯀꯥꯟꯗ ꯑꯗꯨꯒꯤꯁꯨ ꯁꯞꯄꯣꯔꯠ ꯂꯧꯕꯤꯌꯨꯀꯣ ꯑꯝꯇꯪ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯁꯤ ꯄꯨꯔꯥ ꯉꯝꯃꯀꯥꯟꯗ ꯕꯕꯥꯁꯨ ꯍꯩꯅꯔꯀꯥꯟꯗ ꯑꯗꯨꯗ ꯇꯞꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯦꯅꯤ ꯇꯥꯏꯝ ꯂꯩꯇꯕꯅꯤꯅꯀꯣ ꯁꯣꯛꯄ ꯈꯣꯠꯄ ꯑꯃꯒ ꯑꯣꯏꯒꯅꯤꯗꯣ ꯑꯗꯨꯅ ꯕꯕꯥꯁꯨ ꯊꯧꯏꯗꯣ ꯍꯧꯖꯤꯛꯇ ꯊꯧꯏꯇꯅꯤꯅꯀꯣ ꯇꯞꯅ ꯑꯗꯨꯝ ꯊꯧꯔ ꯍꯩꯔꯛꯀꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯃꯥꯒꯤꯗꯃꯛꯇꯅ ꯍꯧꯖꯤꯛ ꯑꯩꯗꯤ ꯏꯆꯥꯅꯤ ꯍꯥꯏꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯆꯤꯆꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞꯁꯤꯅ ꯂꯥꯛꯑꯒ ꯕꯕꯥꯒꯤꯗꯃꯛꯇꯅ ꯐꯖꯕ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯄꯤꯕꯤꯔꯦ ꯅꯠꯇ꯭ꯔꯥꯀꯣ ꯑꯗꯨꯒ ꯃꯅꯣꯔꯟꯖꯟ ꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯗ ꯃꯌꯥꯝ ꯂꯩꯁꯦ ꯏꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯋꯥꯕ ꯇꯥꯕꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯃꯥꯁꯤ ꯏꯟꯕ ꯈꯣꯠꯄꯗꯣ ꯈꯔ ꯌꯦꯡꯕꯤꯌꯨ ꯑꯗꯨꯗꯤ ꯑꯍꯥꯟꯕ ꯏꯟꯕꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯗ ꯍꯥꯏꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯍꯥꯟꯕꯒꯤ ꯅꯨꯃꯤꯠ 5-10ꯃꯨꯛꯇꯤ ꯏꯃꯥꯅ ꯐꯖꯅ ꯈꯔ ꯁꯦꯟꯅꯗꯕ ꯌꯥꯔꯣꯏꯕꯀꯣ ꯈꯪꯉꯦꯅ ꯃꯃꯥ ꯑꯃ ꯊꯝꯒꯅꯤ ꯁꯨꯃꯥꯏꯅ ꯅꯝꯁꯤꯜꯂꯣ ꯑꯗꯣ ꯕꯦꯜꯁꯤꯁꯨ ꯐꯥ ꯊꯝꯃꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯅꯦ ꯏꯃꯥ ꯍꯥꯏꯕꯁꯤꯗ ꯀꯣꯟꯁꯤ ꯊꯥꯖꯤꯜꯂꯦ ꯀꯣꯟꯁꯤꯁꯨ ꯑꯩ ꯀꯣꯟ ꯑꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯑꯐꯕ ꯏꯃꯨꯡꯗꯣ ꯑꯣꯏꯗꯕꯅꯤꯅꯀꯣ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯖꯔꯨꯅꯔꯒ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯦꯝꯕ ꯈꯔꯗꯨꯅ ꯕꯕꯥꯒꯤ ꯈꯥꯏꯒꯠꯅꯔꯒ ꯑꯉꯝꯕ ꯈꯔ ꯕꯕꯥꯒꯤ ꯃꯇꯦꯡ ꯇꯧꯖꯕꯅꯤ ꯈꯣꯡꯁꯦ ꯁꯣꯝꯗ꯭ꯔꯒꯗꯤ ꯆꯤꯆꯦ ꯈꯣꯏ ꯕꯕꯥ ꯈꯣꯏ ꯃꯃꯥ ꯈꯣꯏ ꯊꯦꯡꯅꯗꯕ ꯖꯥꯏ ꯃꯥꯅꯦ ꯏꯁꯥꯅ ꯑꯋꯥꯕꯗꯣ ꯇꯥꯔ ꯈꯪꯉꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯈꯪꯉꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯅꯨꯡꯉꯥꯏ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯔꯝꯗꯤ ꯉꯁꯤ ꯑꯝꯇ ꯊꯦꯡꯅꯗꯕꯁꯨ ꯌꯥꯏꯕꯀꯣ ꯁꯣꯝꯗ ꯆꯤꯆꯦ ꯑꯃ ꯂꯩ ꯆꯤꯆꯦꯁꯨ ꯁꯛ ꯃꯤꯡ ꯇꯥꯛꯄꯤꯌꯨ ꯆꯤꯆꯦꯁꯨ ꯍꯥꯏ ꯈꯔ ꯆꯦꯆꯦꯁꯦ ꯆꯤꯡꯉꯥ ꯃꯈꯥ ꯏꯔꯣꯝ ꯂꯩꯔꯛ ꯃꯤꯡꯅ ꯁꯨꯅꯤꯇꯥ ꯀꯧꯏ ꯑꯗꯣ ꯏꯅꯥꯎꯁꯦ ꯊꯦꯡꯅꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯥꯕꯨꯡꯒꯤ ꯋꯤꯜ ꯆꯤꯌꯔꯁꯤꯝꯇꯪ ꯄꯤꯕꯤꯌꯣꯅ ꯆꯦꯆꯦꯗ ꯍꯥꯏꯔꯛꯄꯗꯒꯤ ꯆꯦꯆꯦꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯄꯨꯈꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯕꯨꯡꯒꯤꯁꯤꯗ ꯄꯤꯕꯅꯦ ꯆꯤꯆꯦꯕꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨꯒ ꯁꯣꯝꯗ ꯆꯤꯆꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯄꯣꯇꯤꯅꯥꯎ ꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯖꯕꯗꯒꯤ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯃꯥꯒ ꯑꯩꯈꯣꯏꯒꯁꯦ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯑꯗꯨꯗ ꯊꯦꯡꯅꯖꯕꯗꯒꯤ ꯉꯁꯤ ꯏꯅꯥꯎꯄꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯁꯨꯃꯥꯏꯅ ꯄꯥꯕꯨꯡ ꯑꯃ ꯃꯣꯟꯁꯥꯡꯒꯩꯒꯤ ꯁꯤꯗꯩꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯁꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯌꯦꯅ ꯍꯥꯏꯕꯤꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯪꯂꯩꯆꯥꯁꯤꯡꯒꯤ ꯃꯄꯥꯔꯤ ꯃꯃꯣ ꯒ꯭ꯔꯨꯞꯁꯤꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯁꯤꯌꯥꯔꯤꯡ ꯇꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯕꯕꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯋꯤꯜ ꯆꯤꯌꯔꯁꯦ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯑꯩꯈꯣই ꯒ꯭ꯔꯨꯞꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤꯒ ꯑꯉꯝ ꯑꯉꯝꯕ ꯈꯥꯏꯒꯠꯅꯖꯔꯒ
ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯕ ꯇꯤꯝꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯣꯏꯅ ꯃꯌꯥꯝꯁꯤꯒꯤ ꯃꯇꯝꯁꯤꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯑꯉꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯈꯔ ꯃꯇꯦꯡ ꯇꯧꯖꯒꯦꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔꯒ ꯊꯣꯛꯆꯔꯛꯄꯅꯦ ꯑꯗꯨꯒ ꯏꯄꯥꯅꯨꯄꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯑꯃꯨꯛ ꯊꯦꯡꯅꯔꯒ ꯉꯁꯤ ꯄꯥꯕꯨꯡꯒꯤ ꯋꯤꯜ ꯆꯤꯌꯥꯔꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯈꯨꯠꯁꯤꯟꯅꯖꯕꯅꯦ ꯁꯤꯗꯤ ꯃꯦꯝ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯦ ꯋꯤꯜ ꯆꯤꯌꯔ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅ ꯄꯥꯡꯕꯤꯔꯦ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯄꯨꯁꯨ ꯑꯩꯅ ꯍꯥꯏꯕꯤꯕꯒꯤ ꯑꯗꯨ ꯚꯦꯂꯨ ꯊꯝꯕꯤꯔꯒ ꯁꯨꯃꯥꯏꯅ ꯑꯐꯕ ꯋꯤꯜ ꯆꯤꯌꯔ ꯑꯃ ꯄꯤꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯄꯦꯜꯂꯦ ꯑꯗꯨꯒ ꯕꯕꯥꯁꯨ ꯅꯨꯡꯁꯤ ꯃꯃꯥꯁꯨ ꯅꯨꯡꯁꯤ ꯑꯗꯨꯒ ꯆꯤꯆꯦ ꯑꯩꯈꯣꯏ ꯗꯗꯥ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯅꯨꯡꯁꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯆꯔꯛꯄꯁꯦ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯀꯥꯟꯗ ꯑꯗꯨꯝ ꯋꯥꯈꯜ ꯂꯥꯛꯀꯥꯟꯗ ꯂꯩꯀꯥꯏꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯇꯥꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯗꯧꯅ ꯊꯣꯛꯄꯤꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯈꯨꯠ ꯁꯝꯅꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕ ꯇꯥꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯗꯥ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯄꯦꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇꯁꯨ ꯃꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯏ ꯑꯩꯕꯨ ꯎꯅꯕꯤꯕ ꯌꯥꯅꯤ ꯌꯥꯅꯤ ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯣ ꯃꯃꯥ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯂꯥꯛꯄꯤꯌꯨ 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 ꯂꯥꯛꯑꯣ 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 handshake tꯧꯁꯤ ꯂꯥꯛꯑꯣ ꯁꯛ ꯐꯖꯔꯝꯃꯤꯕ ꯀꯩꯅꯣ ꯇꯧꯕꯒꯤ 이마ꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯗꯕ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯅꯣꯏ ꯂꯥꯛꯄꯒꯤꯀꯣ ꯆꯥꯅꯅꯕꯅꯤ ꯁꯤ ꯍꯣꯏ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯃꯥꯈꯣꯏꯅ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣꯗꯒꯤ ꯌꯦꯡꯉꯒ ꯈꯪꯕꯅꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯑꯒ ꯎꯅꯔꯦ ꯐꯠ ꯂꯥꯎꯅ ꯎ ꯐꯪꯉꯦꯕꯀꯣ ꯑꯃꯃꯝ ꯇꯧꯔ ꯑꯗꯨꯝ ꯄꯨꯛꯅꯤꯡꯗ ꯐꯣꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯤ ꯂꯩꯕꯗ ꯆꯥꯏꯗꯕ ꯈꯪꯗꯦ ꯏꯆꯥ ꯎꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅꯅꯦ ꯀꯔꯝꯕ ꯃꯇꯝꯗ ꯎꯕ ꯐꯪꯖꯗꯣꯏꯅꯣ ꯈꯟꯕꯗ ꯌꯥꯝ ꯈꯜꯂꯦ ꯑꯗꯣ ꯉꯁꯤꯗꯤ ꯎꯕ ꯐꯪꯉꯦ ꯇꯥꯏꯕꯪꯁꯤꯗ ꯑꯃ ꯐꯥꯎꯅꯔꯔꯦ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯏꯆꯥꯅꯅꯦ ꯇꯧꯔꯨ ꯈꯨꯗꯤꯡꯗ ꯑꯐꯕꯗ ꯑꯣꯏꯌꯣ ꯑꯐꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕꯗ ꯑꯣꯏꯔꯣ ꯇꯧ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯕꯁꯦ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯑꯩꯒ ꯎꯅꯒꯅꯤ ꯍꯥꯏꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩꯁꯨ ꯍꯦꯟꯅ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯃꯥꯈꯣꯏꯁꯨ ꯐꯣꯇꯣ ꯅꯝꯒꯅꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯝꯃ ꯂꯣꯏꯔꯦ ꯌꯥꯔꯦ ꯁꯤꯃ ꯐꯣꯇꯣ ꯅꯝꯕꯤꯔꯕ ꯑꯃ ꯇꯧꯔ Oh, bel bottom में पुष्पा पढ़ा मैम बाबा अमुक पढ़ा ऑर्डर नहीं अखोई अमुक चल रुकता है बाबा अना याव नुंगाई ले को अफब अꯣꯏꯖꯔꯒꯦ इबोगोसु अमदंग दने फिर तोंगा को अमदंग दम तौले गन वा गने को हां हां नोमगे तमो को अदुगा कानमो लाकान दु या होलो बा ततरि वाई मालु तम तम ngam kan ni haina kan ni अरुगा प्रॉब्लम होइबगा दादा खोइ जे खोइ लइ जे अदम फोन नंबर लौनरगा कांटेक्ट तौनगा दबको होय होय अरुगान बार हाय कदबा हाय हाव रोको बा तागवागी कांटेक्ट नंबर आई हफ्ता के साथ कांटेक्ट नंबर सिनि मैम सिदा लइबा इमा सिंगनाजु आइवंदा नोमा चा कौबिनी हारे नुक्सी इमा मैमना लाखना उनाबदो अदो ममागा बाबागा मु लेहौनी अखो ग्रुप अमु चलनी हाय तारे अदुगा प्रॉब्लम होइबगा दम अखो दम लाखनी हाय तारे इमा खोइ मैमना क्वा हाउ बोक्सना क्वा चारे हावरे अदो ममा अमुक चलुखिगे होय 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 ना लामे ना लाखने हाबदो ममा तम तम व्हील चेयर खा ताकपिरो
มีมาเจ้ากันแต่คนเราก็เงินเยอะบอกจะโปรเลมวันนี้บอกว่าเราก็โปรเลมวันก็จะมาคุยได้เราก็แต่มาเราจะคุยมุกโยกี่ก็ อันไหนเอาเราหนูก็มาตำช้างแมงเสบาตอกเบิ้งกับบ่อยหรอเป็นชิ้นนุ่งช้างบ่อยหรอฮัลโหลมันลายกุลีเสบาตอกเดินอ่ะอันไหนเอาแต่บ่อยหรอก็คุยจุช้างนั่นมาตีปังยิมตะกี้คุยจุจับปังงำตะคุยจุชุ่มหุ่นคนอะไรงำบ่อยละเกี่ยวก็